ngasi wari macha amamuk khudon tamjage wari macha asi foreigner amana manipuri lon tamba lakpagi wari macha ni ekhoina semjaba video singsida pendaba nungaitaba kaya yawba thengnaragasu matungda phajaba video semba ngamnaba ekhoida phajaba pautak pibiu haiduna nolukjari brother hojiki rening tawbadu manipuri language ta rening tawbasi kari haigani ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯂꯦꯡꯒ꯭ꯋꯦꯖꯇꯗꯤ ꯔꯦꯅꯤꯡ ꯇꯧꯕꯁꯦ ꯅꯣꯡ ꯆꯨꯕ ꯍꯥꯏꯔꯒ ꯈꯪꯅꯩ ꯅꯣꯡ ꯆꯨꯕ ꯊꯦꯡꯛꯁ ꯕ꯭ꯔꯣ ꯔꯦꯅꯤꯡ ꯇꯧꯕꯁꯤ ꯅꯣꯡ ꯆꯨꯕ ꯀꯧꯏꯀꯣ ꯀꯧꯏ ꯑꯩꯈꯣꯏꯒꯤ ꯂꯦꯡꯒ꯭ꯋꯦꯖꯇ ꯅꯣꯡ ꯆꯨꯕ ꯍꯥꯏꯔꯒ ꯈꯪꯅꯩ ꯕ꯭ꯔꯗꯔ ꯍꯧꯖꯤꯛꯀꯤ ꯔꯦꯅꯤꯡ ꯇꯧꯈꯤꯕꯗꯣ ꯃꯅꯤꯄꯨꯔꯤ ꯂꯦꯡꯒ꯭ꯋꯦꯖꯇ ꯅꯣꯡ ꯆꯨꯕ ꯀꯧꯕ꯭ꯔꯥ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯗꯤ ꯍꯧꯖꯤꯛꯀꯤ ꯅꯣꯡꯗꯣ ꯑꯩꯈꯣꯏꯅ ꯎꯆꯤ ꯃꯄꯥꯝ ꯆꯠꯄ ꯍꯥꯏꯔꯒ ꯈꯪꯅꯩ ꯍꯧꯖꯤꯛꯀꯤꯗꯣ ꯎꯆꯤ ꯃꯄꯥꯝ ꯆꯠꯄ ꯅꯣꯡ ꯀꯧꯕꯀꯣ ꯀꯧꯕꯅꯤ ꯀꯧꯕꯅꯤ ꯕ꯭ꯔꯗꯔ ꯍꯧꯖꯤꯛꯀꯤ ꯔꯦꯅꯤꯡ ꯇꯧꯈꯤꯕꯗꯣ ꯃꯅꯤꯄꯨꯔꯤꯗ ꯀꯔꯤ ꯍꯥꯏꯅ ꯀꯧꯕꯒꯦ ꯍꯧꯖꯤꯛꯀꯤꯗꯣ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯗꯤ ꯅꯣꯡ ꯊꯤꯂꯤ ꯊꯤꯂꯤ ꯆꯨꯕ ꯅꯠꯇ꯭ꯔꯒ ꯈꯖꯤꯛ ꯈꯖꯤꯛ ꯆꯨꯕ ꯅꯠꯇ꯭ꯔꯒ ꯄꯔꯞ ꯄꯔꯞ ꯆꯨꯕ ꯍꯥꯏꯅ ꯈꯪꯅꯩ ꯑꯣ ꯃꯥꯏ ꯒꯣꯗ ꯃꯅꯤꯄꯨꯔꯗ ꯅꯣꯡ ꯆꯨꯕꯁꯦ ꯃꯈꯜ ꯃꯌꯥꯝ ꯈꯥꯏꯗꯣꯛꯏꯅ ꯕ꯭ꯔꯗꯔ ꯉꯁꯥꯏ ꯔꯦꯅꯤꯡ ꯇꯧꯈꯤꯕꯗꯣ ꯃꯅꯤꯄꯨꯔꯤꯗ ꯀꯔꯤ ꯀꯧꯏ ꯅꯣꯡ ꯆꯨꯕ ꯀꯧꯗꯕ꯭ꯔꯥ ꯀꯔꯤꯅꯣ ꯅꯨꯄꯥꯁꯤꯕꯨ ꯉꯥꯎꯕꯖꯥꯠꯂ ꯅꯣꯡ ꯆꯨꯕꯁꯤꯕꯨ ꯅꯣꯡ ꯆꯨꯕ ꯀꯧꯗꯕ꯭ꯔꯥ ꯍꯦꯛꯇ ꯍꯪꯉꯤꯁꯤꯕꯨ ꯑꯣ ꯈꯪꯉꯅꯤ ꯑꯩ ꯁꯥꯟꯅꯒꯦ ꯌꯦꯡꯉꯨ ꯍꯧꯖꯤꯛꯀꯤꯗꯨꯗꯤ ꯑꯩꯈꯣꯏ ꯑꯁ꯭ꯋꯥꯏꯗꯗꯤ ꯅꯣꯡ ꯆꯨꯕ ꯍꯥꯏꯔꯒ ꯀꯌꯥ ꯈꯪꯅꯗꯦ ꯗꯤꯂꯤꯄꯨ ꯇꯥꯔꯛꯄ ꯍꯥꯏꯔꯒ ꯈꯪꯅꯩ ꯗꯤꯂꯤꯄꯨ ꯇꯥꯔꯛꯄ ꯃꯤꯟꯁ ꯗꯤꯂꯤꯄꯨ ꯍꯥꯏꯗꯤ ꯗꯤꯂꯤꯄꯨꯅꯤ ꯀꯩꯅꯣ ꯉꯁꯥꯏ ꯅꯪꯅ ꯂꯝꯕꯤꯗ ꯂꯥꯛꯄꯗ ꯃꯊꯛꯇꯒꯤ ꯇꯨꯞ ꯇꯨꯞ ꯇꯥꯔꯛꯄ ꯃꯌꯥꯝꯗꯣ ꯃꯗꯨꯅꯤ ꯗꯤꯂꯤꯄꯨ ꯍꯥꯏꯔꯤꯁꯤ ꯕ꯭ꯔꯗꯔ ꯅꯪ ꯊꯦꯡꯅꯕ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯉꯁꯥꯏ ꯔꯦꯅꯤꯡ ꯇꯧꯕꯗꯣ ꯑꯩꯅ ꯃꯤ ꯈꯔꯗ ꯍꯪꯕꯗ ꯃꯅꯤꯄꯨꯔꯤ ꯂꯣꯟꯗ ꯔꯦꯅꯤꯡ ꯇꯧꯕꯒꯤ ꯄꯥꯎꯈꯨꯝ ꯃꯈꯣꯏꯒꯤ ꯑꯟꯁꯔ ꯑꯃꯐꯥꯎ ꯃꯥꯟꯅꯗꯦ ꯀꯔꯝꯕ ꯄꯥꯎꯈꯨꯝꯅ ꯃꯅꯤꯄꯨꯔꯤꯗ ꯔꯦꯅꯤꯡ ꯇꯧꯕꯒꯤ ꯀꯔꯦꯛ ꯑꯟꯁꯔ ꯑꯣꯏꯒꯅꯤ ꯕ꯭ꯔꯗꯔ ꯃꯅꯤꯄꯨꯔꯗꯗꯤ ꯔꯦꯅꯤꯡ ꯇꯧꯕꯁꯦ ꯑꯩꯈꯣꯏꯅ ꯅꯣꯡ ꯆꯨꯕꯈꯛ ꯍꯥꯏꯅꯗꯦ ꯆꯨꯔꯤꯕ ꯅꯣꯡꯗꯨꯒꯤ ꯆꯥꯡ ꯃꯇꯨꯡ ꯏꯟꯅ ꯌꯦꯡꯂꯒ ꯃꯥꯒꯤ ꯂꯩꯀꯥꯏꯗ ꯃꯥꯒꯤ ꯂꯝꯗ ꯃꯈꯣꯏꯅ ꯈꯪꯅꯕ ꯃꯃꯤꯡ ꯃꯌꯥꯝ ꯑꯃ ꯊꯣꯟꯅꯕꯅꯤ ꯅꯣꯡ ꯆꯨꯕꯒꯤ ꯗꯤꯐꯤꯅꯤꯁꯟ ꯅꯪꯅ ꯊꯤꯕ ꯈꯔ ꯋꯥꯒꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯁ꯭ꯋꯥꯏꯗꯗꯤ ꯑꯩꯈꯣꯏꯗꯤ ꯉꯁꯥꯏꯒꯤ ꯆꯨꯔꯤꯕ ꯅꯣꯡ ꯈꯨꯆꯨꯗꯣ ꯑꯩꯈꯣꯏꯗꯤ ꯁꯣꯔꯥꯔꯦꯟꯅ ꯅꯝꯕꯔ 1 ꯇꯧꯔꯛꯄ ꯍꯥꯏꯔ ꯈꯪꯅꯩ ꯊꯦꯡꯛꯁ ꯕ꯭ꯔꯗꯔ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯁꯤꯁꯇꯔ ꯉꯔꯥꯡꯒꯤ ꯔꯦꯅꯤꯡ ꯇꯧꯈꯤꯕꯗꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯂꯦꯡꯒ꯭ꯋꯦꯖꯇ ꯅꯣꯡ ꯆꯨꯕ ꯍꯥꯏꯔꯒ ꯈꯪꯅꯩꯀꯣ ꯅꯠꯇ꯭ꯔꯒ ꯁꯣꯔꯥꯔꯦꯟꯅ ꯅꯝꯕꯔ 1 ꯇꯧꯔꯛꯄ ꯍꯥꯏꯔꯒꯁꯨ ꯈꯪꯅꯕ꯭ꯔꯥ